Manipuri Wari Pambi Channel na tabi Bapumnamakpo Amuhana Taram Noksari Ngasi Amuk Mayam Ging Hakpotana Navagidamak Anauba Manipuri Horror Story Amakakpu Dunalaksari Horror Story Sige Maming Pantung Yau Kidraba Tawai Ani Horror Story Semuk Ngayhagdami Narasi Soniagi Ing Tapsaba Monghadaba Mataw Adoda Risina Tamoy Seng Nungsijarubani Inkalakpa Matam Oibaga Risiado Ngaw na Horakpani Inakaya Kunba Masani Masung Mamanaba Kaya Galoina na Ngawsin Paizinana Layramba Mahaki Attitude Ado Ngasi di Pumhong Hong Kre Loina Riba Tinariba Mamanaba Sing Pawna Ngakravani Soniaga Risiga Ahan Bakang Nakibase Risina Mahaki Gari Masado Hobal Bazar da Seman Basat Pamatamda Mahaki Purse Amataho ki Purse Adugi Manung da ATM card Amadi Aadhaar card Suyaw ki Matamda da Sonia Class 11 Tamle Mahagna Saway Mahya Secondary Dagi Yumda Halakpo Matamadu da Lambi Dagi Purse Ado Kullubani Risina Purse Adugi Kongul Lirakpadagi Kangnakibaduna Makoyni Kangnabagi Ahanba Unakiba Numitni Numitu Dagi Kara Tapna Naksinarakpana Ngasidi Makoynigi Asyatpa Arepa Nung sinabahay budo oikre Sahi ani helaklabani Sonia na su Risina taba atopa Kanada su Yung palaroy haibase Mahaki arepani Risi su Sonia na tana Kanamata yeng laroy haiduna Sapyong na lepno laikrabani Adobo Makoy gi Yunggi ahal sing na di Makoynigi nung sinabase Amata pam na de Risigi imong manung na Soniabu pamde aduga Soniagi imong na so Risibu amuk pamde Soniagi imong manung na Risibu inakairak kunba masamasu oijarabasu nupi aniluan ba atombigi masani haibaduda yaning de aduga Risigi imong manung na amuk Soniabu lairabini sakna saba yabu ponate haibagi mata sida Risigi imong na amuk pamdavani imong manunggi yanadaba Kaya laijaragasу Risi amadi Soniagi Nungsi Maria Sidi Noong manong magi hena state pa henjila Soniagi mamanabi sing na Ibema Koy muda arya pathazabat hamluno Lahi suplaga maray na paijakini Amok halak taba Kanana tambang amgani Jugse mao nga matawrabani Thay nagi matamdunate ko Asum na mayam ama haijarabasu Soniana Risigi wakal na tara kanagumba amatagi wakal mangundasang bangamdi Risi na di Soniabu siyalasi madutana ay nanangbunong si haibagi arepa kudam oirasano nang nabuyarabadi ngasi magsiyalasi haujing magsiyalasi haibase Risi na tatana Sonia da haiba wahini Sonia na so Risibu taseng na tazay adobo mahaki biye asifaudang di loisiningi haibadagi Risina Soniabu Mahaki biye loisinba adu paudang ngairage Mahaki suning batungjarasunu kanna layrakkibani Risi Wangjing sorok haibam laikhaidagini Aduga Soniana Hobal atokhamdagini Matamdo Sajibugi Nongmapanba Sairauba loikibat ngairi Gauradar masatpa Maitay singgi Sairaubagi matam Naksilakpa matam adudani Soniana Risida makoy laikaygi lampak masada thabalay soidana lao ko hayrakpaduda Risida harao bagaloyna na soidana lakani haidokhi sairao bunumit ki thabalado Soniaga Risiga yamna nungay na thabalado songwinay thabal chong na songna Soniana hay darisi ngarang aigi mangda nangse sairao buginaya hatabalay mayam amana saksa balagpada nangbu phaduna pukribani haiduna tawramne Aisi amna kaplame aduna nang kharanga nahallo hairakpada Risina taringde mangi wabu thawaina thawal atopamdagi wangjing phawabu kayam lapage adusu wangjing machindane khoido gari se start hek tawbaga dom yoradawba adoi sunungaite kharanga nahallo haina Soniana haibani Soniana magi damak wajaba nungaitaba mong mutawado yengbang nungairakdaduna Risiado Asapot mayam ama laibiramaga Ibema nang nungaitradi haranga nahankrage ko Hayramlaga mamanaba aduga loinana yumda halaklami
ꯕꯤꯙꯤ ꯃꯥꯅꯕꯨ ꯇꯝꯈ꯭ꯔꯕꯗꯤ ꯀꯅꯥꯅꯕꯨ ꯈꯦꯠꯄ ꯉꯝꯂꯨꯒꯅꯤ? ꯅꯨꯃꯤꯠꯇꯨꯗ ꯋꯥꯡꯖꯤꯡꯂꯣꯝꯗꯒꯤ ꯍꯩꯔꯣꯛꯂꯣꯝꯗ ꯁꯤꯃꯦꯟ ꯄꯨꯕ ꯑꯋꯥꯡꯕ ꯇꯥꯇꯥ ꯃꯥꯟ ꯐꯖꯅ ꯂꯣꯗ ꯇꯧꯔꯕ ꯒꯥꯔꯤ ꯑꯃ ꯍꯩꯔꯣꯛꯂꯣꯝꯗ ꯆꯪꯂꯛꯏ꯫ ꯁꯣꯔꯣꯛꯀꯤ ꯃꯇꯥꯏꯗ ꯍꯧꯕ ꯑꯆꯧꯕ ꯎꯄꯥꯝꯕꯤ ꯑꯃꯒꯤ ꯃꯁꯥ ꯑꯃꯗ ꯌꯥꯟꯊꯗꯨꯅ ꯁꯥꯔꯤꯕ ꯈꯣꯏꯔꯦꯟꯁꯤꯡꯒꯤ ꯈꯣꯏꯔꯥ ꯑꯗꯨꯗ ꯒꯥꯔꯤ ꯑꯗꯨꯅ ꯊꯦꯡꯖꯤꯜꯂꯝꯃꯤ꯫ ꯈꯣꯏꯔꯥꯗꯣ ꯇꯪꯈꯥꯏ ꯑꯃ ꯀꯥꯏꯔꯕꯗꯨꯗ ꯈꯣꯏꯔꯦꯜꯁꯤꯡ ꯑꯗꯣ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯃꯛꯇꯗ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯔꯤꯁꯤꯅ ꯃꯃꯥꯟꯅꯕ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯒꯥꯔꯤ ꯑꯗꯣ ꯀꯟꯅ ꯊꯧꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯐꯝ ꯑꯗꯨ ꯍꯦꯛ ꯌꯧꯕꯗ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯈꯣꯏꯔꯦꯜꯁꯤꯡꯅ ꯄꯪꯆꯤꯛꯇ ꯆꯤꯛꯄ ꯍꯧꯔꯛꯈꯤ꯫ ꯃꯃꯥꯟꯅꯕ ꯑꯗꯨꯗꯤ ꯐꯨꯔꯤꯠ ꯑꯊꯥꯕ ꯂꯤꯠꯍꯧꯕꯅ ꯃꯉꯣꯟꯗꯗꯤ ꯌꯥꯝꯅ ꯀꯟꯅ ꯁꯣꯛꯍꯧꯗ꯭ꯔꯦ꯫ ꯃꯃꯥꯡꯗ ꯒꯥꯔꯤ ꯑꯗꯨꯕꯨ ꯊꯧꯔꯤꯕ ꯔꯤꯁꯤꯗꯤ ꯃꯍꯥꯛꯀꯤ ꯐꯨꯔꯤꯠ ꯑꯗꯨꯅ ꯈꯔ ꯄꯥꯕꯒ ꯈꯣꯏꯔꯦꯜꯁꯤꯡ ꯑꯗꯨꯅ ꯄꯪꯆꯤꯛꯇ ꯆꯤꯛꯄꯗ ꯃꯍꯥꯛꯇꯤ ꯈꯣꯏꯁꯤꯡ ꯑꯗꯨꯒꯤ ꯍꯨ ꯑꯗꯣ ꯐꯖꯅ ꯃꯁꯥꯗ ꯄꯥꯜꯂꯦ꯫ ꯌꯨꯝ ꯌꯧꯔꯛꯂꯒ ꯃꯁꯥꯗꯣ ꯌꯥꯝꯅ ꯊꯤꯅ ꯄꯣꯝꯈꯠꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯍꯨꯒꯤ ꯃꯩꯆꯥꯛ ꯑꯗꯨꯅ ꯈꯥꯡꯕ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯑꯍꯤꯡ ꯑꯗꯨꯗ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯝꯃꯤ꯫ ꯃꯃꯥꯟꯅꯕ ꯑꯗꯨꯗꯤ ꯊꯣꯏꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯈꯤꯗ꯭ꯔꯕꯁꯨ ꯔꯤꯁꯤꯒꯤ ꯐꯤꯕꯝꯗꯤ ꯅꯣꯡꯉꯥꯜꯂꯒ ꯃꯁꯥꯗꯣ ꯍꯦꯟꯅ ꯈꯨꯗꯣꯡꯊꯤꯕ ꯐꯤꯕꯝꯗ ꯁꯣꯛꯆꯤꯜꯂꯛꯈꯤ꯫ ꯔꯤꯁꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯑꯐꯕ ꯂꯅꯥꯏ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯑꯃꯨꯛ ꯄꯨꯈꯤ꯫ ꯃꯗꯨꯗꯁꯨ ꯔꯤꯁꯤꯒꯤ ꯐꯤꯕꯝ ꯐꯒꯠꯂꯛꯄꯗꯤ ꯂꯥꯏꯔꯗꯨꯅ ꯍꯦꯟꯅ ꯁꯣꯛꯆꯤꯜꯂꯛꯄ ꯎꯈꯤ꯫ ꯁꯣꯅꯤꯌꯥꯁꯨ ꯄꯥꯎ ꯑꯗꯨ ꯇꯥꯕꯗꯒꯤ ꯃꯃꯥꯟꯅꯕꯤ ꯑꯃꯒ ꯂꯣꯏꯅꯅ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯔꯤꯁꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯈꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯁꯣꯅꯤꯌꯥꯕꯨ ꯆꯪꯍꯟꯗ꯭ꯔꯦ꯫ ꯁꯣꯅꯤꯌꯥ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯀꯞꯅ ꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯈꯤ꯫ ꯅꯨꯃꯤꯠ ꯅꯤꯅꯤꯃꯨꯛ ꯑꯁꯨꯝꯅ ꯂꯥꯏꯀꯟꯅꯕ ꯌꯥꯕ ꯂꯥꯏꯀꯟꯅꯔꯝꯂꯒ ꯂꯥꯏꯀꯟꯅꯕ ꯉꯝꯗꯅ ꯔꯤꯁꯤꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡꯗꯒꯤ ꯃꯄꯥꯟ ꯊꯣꯔꯛꯈꯤ꯫ ꯔꯤꯁꯤꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯌꯥꯇꯥꯗꯨꯅ ꯂꯩꯔꯤꯕ ꯍꯛꯆꯥꯡ ꯑꯗꯨꯗ ꯌꯦꯡꯂꯒ ꯍꯟꯅ ꯀꯞꯆꯩ꯫ ꯑꯗꯨꯒ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯃꯍꯥꯛꯀꯤ ꯏꯃꯥ ꯕꯕꯥ ꯑꯃꯗꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯃꯍꯥꯛꯀꯤ ꯄꯦꯟꯗꯕ ꯀꯌꯥ ꯋꯥꯀꯠꯂꯤ꯫ ꯀꯅꯥꯃꯠꯇꯅ ꯃꯥꯅ ꯉꯥꯡꯂꯤꯕ ꯑꯃꯗꯤ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯣ ꯇꯥꯕꯤꯗꯦ꯫ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯌꯨꯝꯗ ꯄꯨꯊꯔꯛꯇꯨꯅ ꯃꯌꯥꯝꯅ ꯄꯣꯠꯂꯣꯏꯒꯗꯕꯒꯤ ꯇꯧꯔꯤꯕ ꯃꯗꯨ ꯎꯔꯒ ꯔꯤꯁꯤꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯑꯩꯒꯤ ꯍꯛꯆꯥꯡ ꯑꯗꯣ ꯃꯩ ꯊꯥꯗꯣꯛꯄꯤꯒꯅꯨ, ꯀꯔꯤꯒꯤꯅꯣ ꯑꯩꯒꯤ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯃꯩ ꯊꯥꯅꯅꯕ ꯅꯈꯣꯏꯅ ꯊꯧꯔꯥꯡꯂꯤꯕ? ꯍꯟꯅ ꯀꯟꯅ ꯂꯥꯎꯏ꯫ ꯀꯅꯥ ꯑꯃꯠꯇꯅ ꯇꯥꯗꯦ꯫ ꯔꯤꯁꯤꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯀꯣꯏꯅ ꯑꯁꯨꯝ ꯌꯦꯡꯂꯛꯄꯗ ꯃꯍꯥꯛꯄꯨ ꯄꯣꯠꯂꯣꯏꯒꯗꯧꯔꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯈꯔ ꯊꯥꯞꯅ ꯑꯉꯧꯕ ꯐꯤ ꯑꯃꯅ ꯃꯃꯥꯏ ꯑꯗꯨ ꯈꯨꯝꯖꯤꯟꯗꯨꯅ ꯂꯣꯠꯄꯒꯨꯝꯁꯨ ꯇꯧꯅ ꯀꯞꯂꯤꯕꯗꯣ ꯔꯤꯁꯤꯒꯤ ꯊꯋꯥꯏꯅ ꯎꯏ꯫ ꯄꯔꯞ ꯁꯣꯅꯤꯌꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ꯫ ꯁꯣꯅꯤꯌꯥ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯂꯣꯟꯅ ꯑꯗꯨꯗ ꯀꯞꯇꯨꯅ ꯂꯩꯔꯤꯕꯗꯨꯕꯣ? ꯑꯩꯅ ꯍꯥꯏꯔꯤꯕ, ꯑꯩꯅ ꯉꯥꯡꯂꯤꯕ ꯈꯨꯗꯤꯡꯃꯛꯁꯦ ꯅꯪ ꯑꯃꯨꯛꯇ ꯈꯨꯝꯃꯨ ꯀꯩꯗꯧꯒꯦ? ꯅꯪꯕꯨ ꯀꯔꯤꯃꯠꯇ ꯇꯥꯗ꯭ꯔꯕ꯭ꯔꯥ ꯍꯥꯏꯅ ꯊꯃꯣꯏ ꯁꯣꯛꯅ ꯔꯤꯁꯤꯒꯤ ꯊꯋꯥꯏꯅ ꯁꯣꯅꯤꯌꯥꯗ ꯍꯥꯏꯔꯤ꯫ ꯑꯗꯨꯕు ꯑꯁꯤꯕꯒꯤ ꯊꯋꯥꯏꯒ ꯑꯍꯤꯡꯕ ꯃꯤꯒꯤ ꯊꯋꯥꯏꯒ ꯀꯝꯗꯧꯅ ꯋꯥꯔꯤ ꯁꯥꯅꯕ ꯌꯥꯔꯨꯒꯅꯤ? ꯄꯣꯠꯂꯣꯏꯕꯗꯨꯅ ꯇꯪꯈꯥꯏ ꯆꯜꯂꯛꯄꯗ ꯁꯣꯅꯤꯌꯥꯗꯣ ꯑꯃꯨꯛ ꯃꯌꯨꯝꯗ ꯍꯜꯂꯛꯏ꯫ ꯁꯣꯅꯤꯌꯥꯅ ꯍꯟꯈꯤꯕꯗ ꯃꯍꯥꯛꯅ ꯇꯣꯡꯂꯤꯕ ꯒꯥꯔꯤ ꯑꯗꯨꯗ ꯔꯤꯁꯤꯒꯤ ꯊꯋꯥꯏꯁꯨ ꯌꯥꯎꯔꯛꯏ꯫ ꯁꯣꯅꯤꯌꯥꯅ ꯌꯨꯝ ꯆꯪꯂꯛꯂꯒ ꯆꯥꯛꯀ ꯑꯃꯠꯇ ꯆꯥꯗꯕ ꯃꯈꯩ ꯃꯍꯥꯛꯀꯤ ꯀꯥꯗ ꯐꯃꯨꯡꯗ ꯇꯨꯝꯗꯨꯅ ꯀꯞꯇꯨꯅ ꯂꯩꯕꯗꯣ ꯎꯕꯗ ꯌꯨꯝꯗꯨꯒꯤ ꯃꯄꯥꯜꯗ ꯂꯦꯞꯂꯒ ꯔꯤꯁꯤꯒꯤ ꯊꯋꯥꯏ ꯑꯗꯨꯅ, ꯁꯣꯅꯤꯌꯥ, ꯀꯞꯀꯅꯣ, ꯅꯪꯅ ꯀꯞꯄꯗꯣ ꯎꯔꯒ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ, ꯀꯞꯀꯅꯨ ꯁꯣꯅꯤꯌꯥ꯫ ꯃꯍꯥꯛꯅ ꯉꯥꯡꯂꯤꯕꯗꯨꯗꯤ ꯁꯣꯅꯤꯌꯥꯅ ꯇꯥꯕꯗꯤ ꯅꯠꯇꯦ꯫ ꯅꯣꯡꯃ ꯅꯤꯅꯤꯁꯦ ꯁꯣꯅꯤꯌꯥ ꯃꯆꯤꯟꯗ ꯆꯥꯛ ꯃꯔꯨ ꯑꯃ ꯐꯥꯎꯕ ꯆꯪꯗ꯭ꯔꯦ꯫ ꯇꯨꯝꯗꯕꯅ ꯃꯁꯥꯗꯨꯁꯨ ꯌꯥꯝꯅ ꯁꯣꯛꯂꯦ꯫ ꯐꯤꯕꯝꯗꯣ ꯎꯕꯗ ꯔꯤꯁꯤꯒꯤ ꯊꯋꯥꯏꯅ, ꯁꯣꯅꯤꯌꯥ, ꯅꯪ ꯌꯥꯝꯅ ꯅꯁꯥꯗꯨ ꯁꯣꯛꯂꯦ, ꯌꯦꯡꯕ ꯅꯨꯡꯉꯥꯏꯇ꯭ꯔꯦ, ꯆꯥꯛꯈꯔ ꯆꯥꯎ, ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅ ꯇꯨꯝꯃꯨ ꯀꯩꯗꯧꯔꯒꯦ ꯍꯥꯏꯅ ꯇꯠꯇꯅ ꯍꯥꯏꯖꯩ꯫ ꯑꯗꯨꯕꯨ ꯑꯁꯤꯕꯒꯤ ꯊꯋꯥꯏ ꯑꯣꯏꯈꯤꯕꯅ ꯃꯥꯅ ꯉꯥꯡꯂꯤꯕꯗꯣ ꯀꯅꯥ ꯑꯃꯠꯇꯅꯗꯤ ꯇꯥꯗ꯭ꯔꯦ꯫ ꯁꯣꯅꯤꯌꯥꯁꯨ ꯔꯤꯁꯤ ꯀꯥꯏꯅꯕꯒꯤ ꯑꯋꯥ ꯃꯩꯆꯥꯛ ꯑꯗꯣ ꯈꯥꯡꯕ ꯄꯨꯕ ꯉꯝꯂꯛꯇ꯭ꯔꯦ꯫ ꯃꯃꯩꯊꯪꯗ ꯃꯍꯥꯛꯁꯨ ꯋꯥꯈꯜ ꯑꯃ ꯐꯥꯎꯔꯛꯂꯦ꯫ ꯇꯥꯏꯕꯪꯄꯥꯜ ꯑꯁꯦ ꯊꯥꯗꯣꯛꯇꯨꯅ ꯑꯁꯤꯕꯒꯤ ꯊꯋꯥꯏ ꯑꯣꯏꯔꯕꯗꯤ ꯁꯣꯏꯗꯅ ꯃꯍꯥꯛꯀꯤ ꯔꯤꯁꯤ ꯑꯗꯣ ꯎꯅꯒꯅꯤ ꯍꯥꯏꯅ ꯀꯥꯏꯅꯕꯒꯤ ꯃꯩꯆꯥꯛ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯈꯨꯠꯇ ꯊꯧꯔꯤ ꯑꯃ ꯄꯥꯏꯔꯒ ꯊꯦꯡꯂꯕ ꯑꯍꯤꯡ ꯑꯗꯨꯗ ꯇꯨꯃꯤꯟꯅ ꯊꯣꯔꯛꯂꯦ ꯁꯣꯅꯤꯌꯥꯗꯣ꯫ ꯃꯍꯥꯛꯅ ꯑꯇꯃꯥꯘꯥꯠ ꯇꯧꯗꯨꯅ ꯁꯤꯅꯅꯕ ꯂꯥꯡꯂꯤꯕ ꯊꯧꯔꯥꯡ ꯑꯗꯣ ꯎꯔꯒ ꯔꯤꯁꯤꯒꯤ ꯊꯋꯥꯏꯅ, ꯁꯣꯅꯤꯌꯥ,
ꯅꯪꯅ ꯇꯧꯔꯤꯕꯗꯣ ꯂꯥꯜꯂꯦ ꯃꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯄꯟꯊꯨꯡ ꯌꯧꯕ ꯉꯝꯂꯣꯏꯌꯦ ꯑꯇꯃꯥꯘꯥꯠ ꯇꯧꯗꯨꯅ ꯅꯪꯅ ꯁꯤꯔꯕꯗꯤ ꯅꯪꯒꯤ ꯊꯋꯥꯏ ꯑꯗꯨꯒ ꯑꯩꯒ ꯀꯩꯗꯧꯅꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯎꯅꯔꯔꯣꯏꯌꯦ ꯁꯣꯅꯤꯌꯥ ꯅꯪꯅ ꯇꯧꯔꯤꯕꯗꯣ ꯂꯥꯜꯂꯦ ꯃꯗꯨ ꯇꯧꯒꯅꯨ ꯍꯥꯏꯅ ꯀꯟꯅ ꯂꯥꯎꯕ ꯊꯤꯡꯕ ꯈꯥꯝꯕ ꯍꯣꯠꯅꯩ ꯔꯤꯁꯤꯒꯤ ꯊꯋꯥꯏꯅ ꯂꯥꯎꯔꯤꯕ ꯈꯥꯝꯂꯤꯕ ꯃꯌꯥꯝ ꯑꯗꯣ ꯑꯃꯠꯇꯁꯨ ꯇꯥꯗꯨꯅ ꯁꯣꯅꯤꯌꯥꯗꯣ ꯑꯍꯤꯡ ꯑꯗꯨꯗ ꯑꯇꯃꯥꯘꯥꯠ ꯇꯧꯗꯨꯅ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯑꯗꯣ ꯊꯥꯔꯦ ꯊꯋꯥꯏ ꯑꯗꯨꯅ ꯍꯛꯆꯥꯡꯗꯒꯤ ꯃꯄꯥꯟ ꯊꯣꯔꯛꯇꯨꯅ ꯂꯥꯛꯄꯗꯗꯤ ꯑꯃꯝꯕ ꯉꯥꯛꯇ ꯉꯥꯏꯈ꯭ꯔꯦ ꯃꯍꯥꯛꯁꯨ ꯑꯁꯤꯕꯒꯤ ꯊꯋꯥꯏ ꯍꯥꯏꯕꯗꯣ ꯑꯣꯏꯔꯕꯗꯤ ꯑꯁꯤꯕꯒꯤ ꯊꯋꯥꯏ ꯑꯣꯏꯈ꯭ꯔꯕ ꯃꯍꯥꯛꯀꯤ ꯗꯥꯔꯤꯁꯤꯒꯤ ꯊꯋꯥꯏꯒ ꯁꯣꯏꯗꯅ ꯎꯅꯕ ꯐꯪꯂꯒꯅꯤ ꯈꯟꯖꯔꯨꯕ ꯃꯍꯥꯛꯀꯤ ꯋꯥꯈꯜ ꯑꯗꯣ ꯑꯔꯦꯝꯕ ꯑꯣꯏꯔꯦ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯗꯥꯔꯤꯁꯤ ꯍꯥꯏꯅ ꯀꯣꯏꯀꯧ ꯀꯧꯔꯗꯨꯅ ꯁꯣꯅꯤꯌꯥꯗꯣ ꯃꯐꯝ ꯉꯔꯥꯡ ꯈꯪꯗꯅ ꯀꯣꯏꯆꯠ ꯆꯠꯂꯤ ꯔꯤꯁꯤꯒꯤ ꯊꯋꯥꯏꯅꯁꯨ ꯁꯣꯅꯤꯌꯥ ꯅꯍꯥꯛ ꯑꯩꯅ ꯀꯧꯔꯤꯕꯁꯦ ꯇꯥꯕ꯭ꯔꯥ ꯍꯥꯏꯅ ꯃꯍꯥꯛꯁꯨ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯁꯣꯅꯤꯌꯥꯕꯨ ꯊꯤꯕ ꯍꯧꯔꯛꯏ ꯑꯁꯨꯝꯅ ꯁꯣꯅꯤꯌꯥꯕꯨ ꯀꯧꯔꯗꯨꯅ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯊꯤꯔꯛꯂꯕꯁꯨ ꯉꯁꯤ ꯐꯥꯎꯕ ꯁꯣꯅꯤꯌꯥꯕు ꯎꯕ ꯐꯪꯈꯤꯗ꯭ꯔꯦ ꯔꯤꯁꯤꯒꯤ ꯁꯣꯔꯥꯠ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯅꯣꯡꯃ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯁꯥ ꯃꯎ ꯐꯔꯕ ꯌꯦꯡꯕꯗ ꯑꯀꯤꯕꯒꯤ ꯃꯁꯛ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯃ ꯂꯥꯛꯂꯝꯃꯤ ꯃꯗꯨꯗ ꯔꯤꯁꯤꯒꯤ ꯊꯋꯥꯏꯅ ꯍꯪꯂꯝꯃꯤ ꯅꯍꯥꯛꯄꯨ ꯀꯅꯥꯅꯣ ꯃꯗꯨꯗ ꯋꯥꯡ ꯆꯥꯎꯔꯕ ꯅꯨꯄꯥ ꯑꯗꯨꯅ ꯑꯩꯍꯥꯛ ꯑꯁꯤꯕꯒꯤ ꯂꯥꯏꯅꯤ ꯅꯍꯥꯛ ꯁꯣꯔꯥꯠ ꯂꯣꯏꯔꯕꯅꯤꯅ ꯅꯪꯒꯤ ꯊꯋꯥꯏ ꯑꯁꯦ ꯂꯧꯔꯨꯔꯣ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯍꯥꯏꯕꯗ ꯔꯤꯁꯤꯒꯤ ꯊꯋꯥꯏꯅ ꯅꯠꯇꯦ ꯑꯩ ꯀꯅꯥꯒꯨꯝꯕꯤ ꯑꯃꯈꯛ ꯉꯥꯏꯔꯤꯕꯅꯤ ꯃꯍꯥꯛꯄꯨ ꯐꯪꯗ꯭ꯔꯤ ꯐꯥꯎꯕ ꯑꯩ ꯀꯅꯥꯗꯁꯨ ꯀꯗꯥꯏꯗꯁꯨ ꯆꯠꯂꯣꯏ ꯍꯥꯏꯔꯛꯄꯗꯨꯗ ꯑꯁꯤ ꯂꯥꯏꯅ ꯀꯅꯥꯅꯣ ꯅꯪꯅ ꯉꯥꯏꯔꯤꯕꯗꯨꯗꯤ ꯍꯪꯂꯛꯈꯤ ꯃꯗꯨꯗ ꯔꯤꯁꯤꯒꯤ ꯊꯋꯥꯏꯅ ꯁꯣꯅꯤꯌꯥꯅꯤ ꯃꯥꯂꯦꯝ ꯇꯥꯏꯕꯪꯄꯥꯜ ꯑꯗꯨꯗ ꯑꯩꯅ ꯍꯤꯡꯗꯨꯅ ꯂꯩꯔꯤꯉꯩꯗ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯅ ꯅꯤꯡꯖꯈꯤꯕꯤ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯖꯈꯤꯕꯤ ꯃꯍꯥꯛꯄꯨꯅꯦ ꯑꯩꯅ ꯉꯥꯏꯔꯤꯕꯁꯦ ꯍꯥꯏꯔꯛꯄꯗ ꯑꯁꯤ ꯂꯥꯏꯅ ꯅꯠꯇꯦ ꯅꯪꯅ ꯃꯥꯕꯨ ꯉꯥꯏꯔꯨꯔꯅꯨ ꯀꯔꯤꯁꯨ ꯀꯥꯟꯅꯔꯔꯣꯏ ꯅꯪꯒ ꯃꯥꯒ ꯂꯝꯕꯤ ꯄꯨꯟꯕ ꯌꯥꯗꯦ ꯃꯍꯥꯛꯇꯤ ꯑꯇꯃꯥꯘꯥꯠ ꯇꯧꯗꯨꯅ ꯁꯤꯕꯅꯤ ꯑꯗꯨꯅ ꯅꯍꯥꯛꯀꯤ ꯂꯝꯕꯤꯒ ꯃꯥꯒ ꯄꯨꯟꯕ ꯌꯥꯗꯦ ꯅꯪꯗꯤ ꯁꯤꯅꯤꯡꯗꯨꯅ ꯁꯤꯕꯁꯨ ꯅꯠꯇꯦ ꯁꯤꯒꯦ ꯍꯥꯏꯅ ꯁꯤꯕꯁꯨ ꯅꯠꯇꯦ ꯑꯇꯣꯞꯄ ꯊꯋꯥꯏꯁꯤꯡꯅ ꯅꯪꯒꯤ ꯊꯋꯥꯏꯕꯨ ꯍꯥꯠꯄꯅꯤ ꯑꯗꯨꯒ ꯁꯣꯅꯤꯌꯥꯗꯤ ꯃꯁꯥ ꯃꯊꯟꯇꯅ ꯃꯁꯥꯕꯨ ꯍꯥꯠꯆꯕꯅꯤ ꯑꯗꯨꯅ ꯅꯈꯣꯏꯅꯤ ꯄꯨꯟꯕ ꯌꯥꯗꯦ ꯂꯥꯛꯑꯣ ꯑꯁꯤ ꯍꯥꯏꯔꯒ ꯑꯁꯤ ꯂꯥꯏꯅ ꯔꯤꯁꯤꯒꯤ ꯊꯋꯥꯏ ꯑꯗꯨꯕు ꯄꯨꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯁꯣꯝꯗꯅ ꯁꯣꯅꯤꯌꯥꯅ ꯗꯥꯔꯤꯁꯤ ꯅꯪꯕꯨ ꯀꯗꯥꯏꯗ ꯂꯩꯕꯒꯦ ꯍꯥꯏꯅ ꯀꯧꯔꯗꯨꯅ ꯑꯃꯝꯕ ꯂꯝꯕꯤ ꯑꯗꯨꯗ ꯀꯣꯏꯆꯠ ꯆꯠꯂꯤ ꯌꯦꯡꯈꯤꯕꯗ ꯃꯝꯂꯤ ꯃꯝꯁꯨꯛ ꯑꯀꯤꯕꯒꯤ ꯑꯀꯤꯕ ꯉꯥꯛꯇꯅꯤ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ kaya ꯂꯦꯞꯇꯅ ꯁꯤꯠꯆꯤꯜꯂꯛꯂꯤ ꯑꯗꯨꯒ ꯃꯇꯦꯡ ꯄꯥꯡꯕꯤꯅꯅꯕ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯁꯨ ꯎꯗꯦ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯑꯁꯨꯝꯅ ꯑꯃꯝꯕ ꯃꯔꯛꯇ ꯔꯤꯁꯤꯕꯨ ꯀꯧꯗꯨꯅ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯦꯜꯂꯛꯂꯒ ꯃꯍꯥꯛꯀꯤ ꯁꯣꯔꯥꯠ ꯍꯦꯛ ꯂꯣꯏꯕ ꯅꯨꯃꯤꯠꯇ ꯑꯁꯤ ꯂꯥꯏꯅ ꯁꯣꯅꯤꯌꯥꯒꯤ ꯊꯋꯥꯏꯕꯨꯁꯨ ꯂꯧꯕ ꯂꯥꯛꯂꯝꯃꯤ ꯁꯣꯅꯤꯌꯥꯅ ꯑꯩꯒꯤ ꯗꯥꯔꯤꯁꯤꯕꯨ ꯊꯤꯗꯨꯅ ꯂꯩꯔꯤꯕꯅꯤ ꯑꯩ ꯀꯅꯥꯒꯁꯨ ꯆꯠꯃꯤꯟꯅꯔꯣꯏ ꯗꯥꯔꯤꯁꯤꯒ ꯑꯩꯒ ꯎꯅꯍꯟꯒꯅꯤ ꯍꯥꯏꯅ ꯋꯥꯁꯛꯄꯤꯌꯨ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩ ꯆꯠꯀꯅꯤ ꯃꯗꯨꯗ ꯑꯁꯤ ꯂꯥꯏꯅ ꯃꯗꯣ ꯌꯥꯔꯣꯏ ꯅꯪꯒꯤ ꯊꯋꯥꯏꯗꯤ ꯑꯇꯃꯥꯘꯥꯠ ꯇꯧꯗꯨꯅ ꯅꯇꯣꯝꯇ ꯁꯤꯔꯕ ꯑꯁꯤꯕꯒꯤ ꯊꯋꯥꯏꯅꯤ ꯑꯗꯨꯅ ꯃꯥꯒ ꯅꯪꯒ ꯂꯩꯐꯝ ꯄꯨꯟꯗꯦ ꯃꯗꯣ ꯀꯩꯗꯧꯅꯨꯡꯗꯁꯨ ꯑꯣꯏꯊꯣꯛꯄ ꯌꯥꯔꯔꯣꯏ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯍꯔꯥꯎ ꯌꯥꯎ ꯏꯕꯦꯝꯃ ꯅꯈꯣꯏꯅꯤꯒꯤ ꯂꯥꯏꯕꯛꯇ ꯑꯁꯨꯝ ꯊꯣꯛꯎ ꯇꯝꯂꯝꯕꯅꯅꯤ ꯅꯈꯣꯏꯒꯤ ꯀꯔꯃ ꯐꯣꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯇꯣꯞꯄ ꯃꯄꯣꯛ ꯑꯃꯗ ꯅꯈꯣꯏꯅꯤ ꯑꯃꯨꯛ ꯍꯟꯅ ꯊꯦꯡꯅꯕꯁꯨ ꯌꯥꯏ ꯄꯨꯝꯅꯃꯛ ꯑꯗꯣ ꯕꯤꯙꯤ ꯕꯤꯙꯥꯇꯥ ꯃꯥꯒꯤ ꯈꯨꯌꯦꯛꯇ ꯂꯣꯏꯅ ꯏꯗꯨꯅ ꯂꯩꯔꯝꯂꯒꯅꯤ ꯑꯩꯗꯤ ꯑꯁꯤꯕ ꯃꯤꯒꯤ ꯊꯋꯥꯏꯁꯤꯡꯕꯨ ꯀꯧꯁꯤꯟꯗꯨꯅ ꯃꯈꯣꯏꯒꯤ ꯄꯥꯞ ꯀꯔꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯈꯣꯏꯒꯤ ꯂꯩꯐꯝ ꯄꯤꯅꯅꯕꯒꯤꯗꯃꯛ ꯂꯥꯛꯄꯅꯤ ꯑꯗꯨꯅ ꯏꯕꯦꯝꯃ ꯃꯇꯝ ꯃꯥꯡꯍꯜꯂꯒꯅꯨ ꯆꯠꯂꯁꯤ ꯂꯥꯛꯂꯣ ꯍꯧꯖꯤꯛꯇꯤ ꯑꯁꯨꯝꯅ ꯑꯁꯤ ꯂꯥꯏ ꯑꯗꯨꯅ ꯁꯣꯅꯤꯌꯥꯒꯤ ꯊꯋꯥꯏꯕꯨꯁꯨ ꯑꯁꯨꯝꯅ ꯄꯨꯗꯨꯅ ꯆꯠꯈꯤꯔꯝꯃꯤ